LANMANI thela macha ama tawduna BRIYANI yolami. Magini haibada magi nupi misna amadi magi macha nupa lembaga khaktani. Misna di masa yamna kanna naduna leirami. Lemba mamabu adumak sangduna seba tawbiduna leirami. LANMANI gi marup tomba kauba masu LANMANI gi manakta BRIYANI chaba laklami. Ita misna dubu naba khara pharab kamai tawragi. Noibu amataga layeng draboida. Ita khangdreda kari haidoido. Lairiba imungi pibam sida ay mathayam sari ita. Mabu yening labani. Ay sel lemandabay tawbani. Adugi mathakta hospital da pubagi gari gi bara pinaba faw laite ita. Khangdre punsise kadomda thok toino. Ijasu amakhaksi faw maning thunghanba ngamde ita. Ita aisu nangi mateng pangningi. Adubu ita nasu khanglamgani. Akhoi imungi pibamado. Aisu garimta ngamde ita. Matang aduda machanupa lemba laktuna mababu kaurei. Baba, imado masayang nganghodre. Yumda jasilao baba. Ita, aigi thelase. Itaw na khara yengbiramo. Ay yum phawbuda muda chaluki. Hoi ita, chaluro. Ay tamna ilage. Khara thuna chalo ita. Asumna mapa machadu yumda thuna lai. Misna, se. Nangbu nasase yang ngamdrabo. Kay tawe. Engonda hayuse. Tamo, isase ay chikpuna sulori. Aibu mapu mahakna khara thuna lausin kredi nungai ni tamo. Ay nugi awabase yengba ngamdiye. Nang kay khanganuse akhoi kari suwati hospital chana batawse. Tamo kadaidagi paisa na aibu hospital pubidoino tamo. LANMANI magi nupibo nungairoi khanbadagi walot lami. Kem khanganuse itaw tombanane mateng khara pangbige hai. Adugi waganu se ibungo lemba imaga lusilamuko ay san garido larukige. Baba, akhoi se san garida sahar tana chatoiro. Chatoini. Ichaga mamaga punna san garida tongaga sahar tana chatoribani. Baba, adubu ayobudadi waroidro. Hoi, ado ay imaga luisinlamlage. LANMANI mataw chawbaga lambida thengnare. Itaw, nang yam wabire ay hospital chalukige itaw. Itaw, se ngasai itawgi potsingdo lambida khara yoli. Ado itawbu paisa kayam yauragi itaw. Itaw, ngasai aina pot yonbagi paisa khara sidi yauri itaw. Itaw, se aigonda kharaga yauri. Yamde sisu hapchilo. Hoi itaw, adudi ay amuk chalukige. LANMANI sangari ama puduna lakle aduga magi nupibu tonghalle. Machanupa lembaso mamaga tongnaba mapana haibadagi tongduna makhoi chatpa hawi. Lambida makhoina sum lakpada khul adugi basayamna paiba birado magi gari adu thauduna laklami. Madu ubada LANMANI khamjai. Inaw bira, amuta ngaibi khuo. Kaitawre ta LANMANI. Inawgi gari sina akhoi amukta yaujage. Sahar phawbada nataimase yamna kanna ngamdre. Aduna san gari sida illadi kuina changlani. Nang akhoi mateng amukta pangbiyo. Tamo, farag yam tarani. Aise thabak yam aruba lay. Aduna ay thengna chatpa yaridaba tamo. Tamo saunu, ay chalagi. Asi hairamduna thuna mafam adudagi thauduna chatkre. Kayada pikraba pukchel hemiyoiba. Imagi lemba nakhoi babaga ichagase imagi damakta yamna wajareko. Ima wadeda sidaidi ima naba pharadoi sidi. Ima awaba khanjingaluse ima. Aibu phakidrane aise pharaklaroida ibungo. Lemba mamagi matawduda mamabu themjili. Ima kaigino imana pukning yam piksalidubo. Ima najana hayeng achawba mi ama oiraga ima babaga se yamna nungaina thamkidoin. Asumna wari sana hospital su yaurakle. Hospital yarakpa matamdadi doktorna mama adubu layinglami. Adubu mama adudi kanba aduma ngamkidre. Ima, nang nachabu thadokduna chalabo. Ima, nang yapatti. Aina imabu nungaina thambiba ngamkidre ko ima. Nachabu waraurabro. Ima, nang nungaina ingna chikna mapugi leikolda layuko. Nang napamjaramba aina achawba mi ama haibado oigi ko ima. Adum tawna misna taibang thadokduna chatkirami. Mapa macha khakta mangai hauri kre. Machanupa lemba hojikti pakhang phare.
ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯀꯧꯕ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤꯗꯤ ꯂꯧꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥ ꯈꯛꯇꯅ ꯎꯕ ꯉꯝꯗꯕꯅ ꯂꯦꯝꯕꯒ ꯂꯥꯜꯃꯅꯤꯒꯅ ꯂꯧꯐꯝ ꯈꯔꯁꯨ ꯎꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯧ ꯈꯔꯁꯨ ꯑꯗꯨꯝ ꯈꯥꯏꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯊꯥꯅꯤꯜꯒꯤ ꯃꯅꯥꯎꯅꯨꯄꯥ ꯇꯣꯃꯥꯜꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯄꯥ ꯃꯆꯥꯕꯨ ꯉꯥꯡꯉꯝꯃꯤ꯫ ꯍꯥꯏ ꯂꯥꯜꯃꯅꯤ, ꯅꯣꯏ ꯅꯄꯥ ꯃꯆꯥꯅ ꯑꯩꯈꯣꯏꯒꯤ ꯂꯧꯒ ꯎꯗꯅ ꯇꯧꯔꯤꯁꯤꯕꯨ ꯅꯣꯏꯕꯨ ꯀꯅꯥꯅ ꯑꯌꯥꯕꯒ ꯄꯤꯒꯦ? ꯇꯥꯃꯣ, ꯑꯩꯗꯤ ꯇꯥꯃꯣ ꯊꯥꯅꯤꯜꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯂꯧꯁꯦ ꯁꯨꯖꯕꯅꯤ꯫ ꯂꯧꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ, ꯑꯗꯨꯒ ꯅꯣꯏ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯝꯗꯦꯅ꯫ ꯇꯥꯃꯣ, ꯑꯗꯨꯒꯤꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯗꯤ ꯇꯥꯃꯣ ꯊꯥꯅꯤꯜꯅ ꯍꯥꯏꯕꯒꯤ ꯂꯧꯁꯦ ꯁꯦꯟꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤꯗ, ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯅꯦ ꯅꯣꯏꯕꯣ꯫ ꯍꯌꯦꯡꯗꯩ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯅꯨ, ꯃꯤ ꯌꯥꯝ ꯎꯁꯤꯠꯃꯟꯗꯦ ꯅꯣꯏ꯫ ꯇꯥꯃꯣ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯃꯣꯅ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯅꯠꯇꯦ ꯈꯟꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯂꯧꯁꯤꯗꯗꯤ ꯁꯨꯍꯟꯕꯤꯌꯨ꯫ ꯇꯥꯃꯣ, ꯁꯤꯅ ꯏꯄꯥ ꯏꯆꯥꯒꯤ ꯄꯨꯛꯁꯦ ꯈꯤꯇꯪꯇ ꯑꯣꯏꯔꯕꯁꯨ ꯊꯥꯛꯆꯔꯤꯕꯅꯤ꯫ ꯑꯣ, ꯅꯣꯏ ꯅꯄꯥ ꯅꯆꯥꯒꯤ ꯄꯨꯛ ꯊꯥꯛꯑꯦꯕ? ꯅꯣꯏ ꯍꯌꯦꯡꯗꯩ ꯂꯥꯛꯑꯅꯨ꯫ ꯑꯩꯅꯅꯦ ꯍꯥꯏꯔꯤꯁꯦ, ꯂꯝ ꯍꯦꯟꯒꯅꯨꯀꯣ꯫ ꯍꯌꯦꯡꯗꯩ ꯂꯥꯛꯑꯅꯨꯗꯤ ꯂꯥꯛꯑꯅꯨ꯫ ꯇꯥꯃꯣ, ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯅꯈꯨꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯅꯤ ꯇꯣꯃꯥꯜꯒꯤ ꯃꯈꯨꯡ ꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯕꯥ, ꯍꯧꯒꯠꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯆꯤꯡꯈꯠꯂꯤ꯫ ꯀꯔꯤꯒꯤ ꯕꯕꯥꯅ ꯁꯥꯁꯤꯗ ꯈꯨꯔꯨꯝꯗꯣꯏꯅꯣ? ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯗꯕꯁꯤꯗ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ ꯅꯤꯔꯤꯕꯅꯣ? ꯕꯕꯥ, ꯃꯈꯣꯏꯒꯤꯁꯦ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯇꯣꯞꯄꯗ ꯁꯨꯔꯨꯁꯦ꯫ ꯑꯩꯈꯣꯏ ꯈꯣꯡ ꯇꯦꯛꯇꯦ, ꯃꯤꯠ ꯇꯥꯡꯗꯦ, ꯉꯝꯅꯕ ꯁꯨꯒꯗꯕꯅꯤ꯫ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕꯁꯤꯗꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅꯁꯨ ꯁꯨꯔꯣꯏ꯫ ꯂꯥꯎ ꯕꯕꯥ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ? ꯂꯥꯜꯂꯦ ꯍꯥꯏꯌꯨ꯫ ꯁꯦ, ꯅꯪꯒꯤ ꯕꯥꯆꯧꯗ ꯂꯥꯜꯂꯦ ꯍꯥꯏꯌꯣ꯫ ꯑꯩ ꯍꯥꯏꯔꯣꯏ ꯕꯕꯥ, ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠ ꯂꯥꯛꯇꯨꯅ ꯆꯤꯡꯉꯒ ꯄꯨꯏ꯫ ꯃꯄꯥ ꯃꯥꯁꯨ ꯃꯆꯥꯒꯤ ꯑꯁꯥꯎꯕꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯇꯣꯃꯥꯜ ꯁꯥꯎꯅ ꯆꯠꯈꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯊꯥꯅꯤꯜꯒꯤ ꯂꯧꯐꯝ ꯑꯗꯨꯗ ꯂꯧ ꯁꯨꯕ ꯂꯥꯛꯇꯕꯗꯨꯗ ꯊꯥꯅꯤꯜ ꯂꯥꯜꯃꯅꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯁꯨ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯤꯅ ꯇꯝꯂꯛꯄꯗꯒꯤ ꯇꯥꯔꯝꯃꯤ꯫ ꯂꯥꯜꯃꯅꯤ, ꯂꯥꯜꯃꯅꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯏꯕꯨꯡꯉꯣ ꯂꯦꯝꯕ, ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅꯦꯍꯦ? ꯕꯥꯆꯧ, ꯀꯥꯈꯠꯂꯛꯑꯣ꯫ ꯕꯕꯥꯗꯤ ꯃꯅꯤꯡꯗ ꯂꯩꯍꯧꯋꯦ, ꯑꯩ ꯀꯧꯔꯛꯀꯦ꯫ ꯁꯤꯗ ꯉꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯣ꯫ ꯂꯦꯝꯕ ꯃꯄꯥꯕꯨ ꯀꯧꯔꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯜꯃꯅꯤꯅ, ꯇꯥꯃꯣ, ꯂꯥꯜꯃꯅꯤ, ꯑꯩ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯦ꯫ ꯑꯩꯁꯨ ꯃꯉꯣꯟꯗ ꯉꯥꯡꯂꯕꯅꯤ꯫ ꯂꯥꯜꯃꯅꯤ, ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯇꯣꯃꯥꯜꯁꯦ ꯃꯊꯣꯡ ꯌꯥꯝꯅ ꯍꯨꯛꯆꯩ꯫ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩ ꯅꯈꯣꯏꯗ ꯍꯥꯏꯖꯔꯤ, ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯏꯕꯨꯡꯉꯣ꯫ ꯀꯔꯤꯅꯣ ꯇꯥꯃꯣꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯇꯥꯃꯣ, ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ, ꯐꯠꯇꯦ꯫ ꯑꯩ ꯇꯥꯃꯣꯒꯤ ꯄꯨꯛꯆꯦꯜ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ꯫ ꯑꯩ ꯁꯥꯎꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯇꯥꯃꯣ꯫ ꯑꯗꯨꯕꯨ ꯑꯩ ꯇꯥꯃꯣꯒꯤ ꯂꯧꯗꯨꯃꯗꯤ ꯁꯨꯖꯔꯔꯣꯏꯒꯦ꯫ ꯁꯤꯃꯇꯪꯗꯤ ꯇꯥꯃꯣꯅ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯨꯝ ꯇꯧꯅ ꯊꯥꯅꯤꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯄꯥ ꯃꯆꯥꯗꯨ ꯑꯇꯣꯞꯄ ꯈꯨꯜꯗꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯂꯥꯜꯃꯅꯤ ꯋꯥꯟꯊꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯕꯨ ꯊꯨꯅ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯤ꯫ ꯏꯕꯨꯡꯉꯣ, ꯅꯄꯥꯁꯦ ꯃꯁꯥꯁꯦ ꯌꯥꯝ ꯁꯣꯜꯂꯦ꯫ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯁꯨꯃꯟꯕꯩ, ꯑꯗꯨꯒ ꯆꯥꯕ ꯇꯨꯝꯕꯁꯨ ꯆꯥꯡ ナꯏꯗꯕꯩ꯫ ꯃꯇꯝ ꯈꯔꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯣ꯫ ꯍꯣꯏ ꯐꯅꯤ ꯗꯣꯛꯇꯔ꯫ ꯃꯇꯝ ꯈꯔ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯕ ꯃꯇꯨꯡ ꯂꯥꯜꯃꯅꯤ ꯃꯁꯥ ꯐꯒꯠꯂꯛꯇꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯂꯦꯝꯕ ꯃꯕꯨꯛꯅꯤꯡꯗ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯥꯖꯗꯨꯅ ꯅꯤꯖꯔꯝꯃꯤ꯫ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯅꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯅꯆꯥ ꯑꯣꯏꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯒꯦ꯫ ꯏꯃꯥꯕꯨꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯍꯧꯗ꯭ꯔꯦ, ꯑꯗꯨꯒ ꯃꯇꯝ ꯆꯥꯅ ꯀꯟꯕꯁꯨ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯕꯕꯥꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛꯇ ꯊꯝꯕ ꯉꯝꯍꯟꯕꯤꯌꯨꯀꯣ꯫ ꯂꯥꯜꯃꯅꯤꯗꯤ ꯑꯀꯟꯕ ꯊꯕꯛ ꯁꯨꯕ ꯉꯝꯗꯦ, ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯇꯦꯡꯗꯤ ꯈꯔ ꯈꯔꯗꯤ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯄꯥ ꯂꯥꯌꯦꯡꯕꯗ ꯂꯧꯁꯤꯜꯂꯨꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯁꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯊꯕꯛꯇꯤ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃ ꯃꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯇꯣꯃꯥꯜ ꯑꯃꯨꯛꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏ ꯂꯥꯜꯃꯅꯤ, ꯅꯣꯏ ꯅꯄꯥ ꯅꯆꯥꯁꯤꯗꯤ ꯏꯀꯥꯏꯕꯗꯤ ꯑꯣꯟꯊꯣꯛꯅ ꯈꯪꯈꯤꯗꯦꯅꯦꯀꯣ꯫ ꯇꯥꯃꯣ, ꯑꯩꯈꯣꯏꯕꯨ ꯇꯥꯃꯣꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯕꯒꯦ? ꯏꯌꯥꯝꯕꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯒꯦ ꯍꯥꯏꯕꯅꯣ? ꯃꯗꯨꯗꯤ ꯏꯆꯥꯅ ꯇꯥꯃꯣ ꯊꯥꯅꯤꯜꯗ ꯁꯤꯡꯒꯗꯕꯅꯤ ꯇꯥꯃꯣ ꯊꯥꯅꯤꯜꯗꯒꯤ ꯂꯧꯔꯛꯄꯅꯤꯅ꯫ ꯍꯥꯏ,
ꯑꯩꯈꯣꯏꯅꯤ ꯆꯞ ꯃꯥꯟꯅꯩꯅꯦ ꯌꯥꯝ ꯊꯨꯅ ꯁꯤꯡꯉꯣ ꯂꯦꯝꯕ ꯁꯥꯎꯅ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯅꯣꯏꯒꯤ ꯅꯔꯜꯗꯣ ꯑꯃꯠꯇ ꯑꯩꯅ ꯍꯥꯠꯂꯣꯏ ꯁꯤꯡꯒꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯏ ꯑꯉꯥꯡ ꯄꯦꯇꯋꯥ ꯅꯪ ꯑꯃꯨꯛ ꯌꯥꯎꯔꯛꯑꯕ ꯃꯤꯕꯨ ꯌꯥꯔꯅꯤ ꯈꯟꯅ ꯑꯗꯨ ꯎꯁꯤꯠꯇꯕ ꯑꯗꯣꯝꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝ ꯈꯨꯝꯃꯤꯅꯦꯍꯦ ꯃꯁꯦ ꯍꯥꯏ ꯂꯥꯜꯃꯅꯤ ꯄꯩꯁꯥꯗꯣ ꯌꯥꯝ ꯊꯨꯅ ꯁꯤꯡꯉꯛꯇꯕ ꯌꯥꯔꯣꯏ ꯁꯤꯡꯉꯛꯅꯕ ꯇꯧ ꯑꯩ ꯆꯠꯂꯒꯦ ꯉꯁꯤꯒꯤꯗꯤ ꯋꯥꯔꯛꯇꯕ ꯃꯆꯥꯁꯤꯗꯤ ꯂꯦꯝꯕ ꯁꯥꯎꯅ ꯂꯩꯍꯧꯋꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯦꯝꯕ ꯊꯕꯛꯁꯨ ꯁꯨꯕ ꯂꯦꯞꯇꯅ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯄꯥꯕ ꯍꯧꯋꯤ ꯃꯍꯥꯛ ꯃꯁꯛ ꯅꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯥꯏꯕ ꯅꯥꯏꯗ꯭ꯔꯦ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯀꯟꯅ ꯄꯥꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯕꯥꯆꯧ ꯇꯣꯃꯥꯜ ꯕꯥꯆꯧ ꯇꯣꯃꯥꯜ ꯕꯥꯆꯧ ꯇꯣꯃꯥꯜ ꯂꯩꯕ꯭ꯔꯣ ꯑꯦ ꯏꯆꯥ ꯂꯦꯝꯕꯅꯤꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯆꯪꯉꯣ ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯅꯤꯜꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯏꯆꯥ ꯊꯥꯅꯤꯜ ꯅꯪꯕꯨ ꯀꯣꯏꯔꯛꯂꯤꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯌꯥꯔꯅꯤꯗ ꯕꯥꯆꯧ ꯑꯩ ꯐꯝꯃꯔꯣꯏꯒꯦ ꯕꯥꯆꯧꯅꯗꯤ ꯄꯩꯁꯥꯗꯣ ꯁꯤꯡꯒꯅꯨ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯕꯥꯆꯧ ꯇꯣꯃꯥꯜꯅꯗꯤ ꯄꯩꯁꯥꯗꯣ ꯁꯤꯡꯉꯛꯇ ꯌꯥꯔꯣꯏꯅ ꯍꯥꯏꯕꯗꯒꯤ ꯅꯆꯥ ꯄꯩꯁꯥ ꯊꯤꯟꯕ ꯂꯥꯛꯆꯔꯤꯅꯤ ꯁꯦ ꯕꯥꯆꯧ ꯁꯦꯟꯗꯣꯏꯁꯨ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯁꯤ ꯂꯧꯁꯤꯟꯕꯤꯔꯣ ꯋꯥꯠꯂꯒꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯣ ꯕꯥꯆꯧ ꯊꯥꯅꯤꯜ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯩ ꯕꯥꯆꯧꯒꯤꯗꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯤ ꯕꯥꯆꯧ ꯅꯆꯥ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯕꯥꯆꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯆꯥ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯥꯅꯤꯜ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯇꯣꯃꯥꯜꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯧꯔꯨꯔꯦ ꯍꯥꯏꯕ ꯊꯥꯅꯤꯜ ꯁꯥꯎꯅ ꯃꯅꯥꯎꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯁꯦ ꯑꯩ ꯊꯦꯡꯅꯗ꯭ꯔꯤ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯍꯥꯏꯕꯗ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ ꯇꯥꯆꯧ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯕꯨ ꯀꯌꯥꯗ ꯇꯥꯊꯤꯅ ꯇꯧꯕꯤꯔꯨꯔꯤꯕ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤꯁꯨ ꯏꯁꯣꯔꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯄꯤꯅꯕꯤꯔꯦ ꯅꯨꯡꯉꯥꯏꯔꯕꯅꯤꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯀꯧꯅꯤꯡꯉꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯅꯅꯤꯡꯕ ꯐꯥꯎꯔꯕ ꯅꯠꯇ꯭ꯔꯣ ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯎꯕ ꯍꯟꯊꯅ ꯌꯦꯡꯕ ꯃꯤꯕꯨ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯆꯪꯈ꯭ꯔꯣ ꯑꯩ ꯅꯪꯒꯤ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯂꯦꯝꯕꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏ ꯑꯁꯨꯝꯅ ꯂꯦꯝꯕꯅ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗꯁꯨ ꯂꯦꯝꯕꯒꯤ ꯃꯇꯧ ꯇꯝꯃꯨ ꯍꯥꯏꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯃꯆꯥꯕꯨ ꯃꯤꯅ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯝꯃꯤ ꯂꯦꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯀꯠꯊꯣꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ